Hayang tang kungamari gi ahing nongyai dagi tang kunmanga gi ahing nongyai foba pung kunmari gi jeren strike lauthokre haukiba March ki kuntraga matoida Impan East Commando na fakraga April 16 da judicial custody da leikidraba Koishnam Sanajaoba Elias Abungo chahi kungatret apokpa Koishnam Gandhi Singh Khurai Ningthobung Laikai gi matangda semkiba Joint Action Committee against the custodian death of Koishnam Sanajaoba Elias Abungo na sangshilakpa khongjang oina haukiba tang April ki taraga taret ki ayuki pung taraga mathoi taba matamda lamlong kaichan Khurai apunbagi wakat mifam ama pungkre amadi numit adudasu Manipur governor da JAC ama mayamna punna numit mangani gi manungda tabakto onthorak piu haiba memorandum amasu pishan kibaga loinana haukiba April kundasu miyanggi oiba Khurai apunbagi maira paibi rally ama chatuna Manipur government gi mathakta pen daba utuna santi oiba khongjang kya sanction kre masigi matung ina ngasi fawba governor amadi Manipur government na mana kanduna Manipur miyambu karisu leitaba amagumna khanba thong asina mayek shengna ta'i madudi Manipur dagi maitei asi tumna loishilage khalli haibani amadi ireisa singbu atamnana genocide tawbani haibal lowi maram aduna Manipur miyam pumbana isa isa da thokpa thodokkumbani khanbiduna ireisa pumbana ban asi akan mamuongda sogot piwa amadi ban asida ana yek essential service kidamaktadi athingba leiroi haina mihat asiga mari leirana semkeba JAC na thadorokpa serot amana kangalakli Seron asina makha taraduna lamdam masigi leiriba maira paibi ima ibel civil society organization club amadi mayam hupna saruk yabiduna JAC na taliba demand asi phangnaba honabada meeting pangbio